Haming piu ya de habagi matangda Assam Rifles na FCI Jiribamda Depot in charge oina leiba e khomei purambagi thawong bo hakchina lawbaga loina na ngasi Jiri Imam Meira Paibi apunba Loop Jimpal gi office ta mifama mapangthotona akanma mong de yaning da phondokre mifama da saru yakibasina maram chadara mi phuba Assam Rifles sing police na kupna thigatuna matik chaba dandi pigedabani haba dabi tawkhi loina na matungda asingba thawdo thon danaba Assam Rifles ki makok thombo official sing na pautak pigedabani hairi Aigi isai nangi sur haina mingthonba Thaunawjam Samone iba isai gi larik amang asi hauno bimatung inna Manipur Press Club ta Professor Furai Lapam Iboyaima Sarmana release tawkre thoromaduda MPCC gi media coordinator Seram Mangi Ancestral Composite Future of Manipur gi President KS Thoiba amadi advisor Arambam Jamuna Brainstorming challenges in water-related issues ki matang da khana nene bagi thorama Manipur Science and Technology Council Mass Check Sinduna Hotel Classic te pangthokre thorama da PhD gi Principal Secretary WL Hangsing Science and Technology Department Government of India gi Director Dr. Sanjoy Vaspai Mass Check Imphal gi Director Dr. TS Surendra Rat amadi tongan ba department kaya gi engineer kaya susaruk yakiba Science and Technology gi Director Uttam Chan Daisham na haikibada Manipur si nongyamna chuganba lamdamni adubu ising tangba amasung ikang thopagi thodosing hengalali mausa lairembina pirakpa ising ekhoina ningthina preserve tawba ngamdri lamdam asi pukri sing semduna sizinaba lamni pukri sing asigi akoiba mafam sing ningthina semjin dabana ising chau thoropa matamda arembada mangli masigumba dagi kananaba akoibagi fibam ningthina semgatpa mathautai loinana Sikkim da climate changes ki department ama hangbagum Manipur da su hanganingi haiki The PhD is there to distribute the water, also make some smaller projects, so to say, of check dams and local-oriented water harvesting. But major projects for harvesting water is not in the domain of anyone, neither of IFCD nor of PhD. So it is what you call it, a neglected area, whereas we are shouting for the non-availability of water in the lean season. Ngasi usingzamai chunga makada leiba cement yomba dukan amagi mamangda hand grenade ama leiramle bom asi cement yomba dukan aduda thamlamba oiramgani hairi tungda Manipur police ki bomb expert laktuna lakhakre thawong asibu chunga makhagi apunba Meira Paibi loop mapan na yaningda ba phongdo pagaloina na wakan mifam ama chunga makha motel club mamangda famkre mifam aduna bomb thamlamba yaningde mirakta bomb bu khudol por oina pibi yaningde dukan asi chunga makhadagi ningombam Suresh ko mioi amana fambani dukan fambasu tha ani fadri cement yamna thamduna yonba dukan sunate kanana karigi damakta bom asi thamlamni beno haiba singdu pirau hairi angang bisingna sorokta kogi daltam bokolokoda bom du nir khandana paina sanaroga bokhairaga mayam punama awa phangda tabuduraina ai hangjeningi chasnu honna hangjenni kalimo mara len matalga su karam baluna kali maram gidam da tawirami beno habise atu matamda chasinga dina bom thangemi chasinga kamargi konga Manipur ki integrity amade unity ki damak laiwe kraba ipai pusing na chalamba tradition sing ekoi pumna mangna ngak na chatkadabani haina Deputy Chief Minister ga khangam na phongdokre ngasi Imphal East ki Dimdailong Kabui khungi felicitation committee na sinduna pangthokeba mabu opagi thoramda wafam asima na phongdokibani thoramadu da Tamenglong Kendra gi MLA Janghem Lungpan Mai MLA Jet ki khonbo new mai susaruya ki khulgilu chungba yauna miyo kyana khudol pol piduna ikai khumnabo utke thoramadu da MLA ani asina phongdokibada Imphal City Lunanba amadi chawkhanabo honabada Dimdailong khunsu awada pa kaya yeng sinduna segat sagat pa mathautai masida angaba mateng pangani phongdoki gakhangam na makhata na haikibada miyoi ba ekoi khudimana achumba asengba thabak tawbada ishona su thousand gani khangba kanba minungsi leiba nolukpagi hainabina mai pakna na bagi lambi phongdok laduna khulgi awat apa kaya semgat sagat na ba honabada Chief Minister ga tanagani haiba wafam phongdoke horai ba koi punama hoji contemporary lady ba koi punama haurakadari mana haron punamangna Manipur kaiba yade Manipur musingna ba yade Manipur amatani haiba principle mase marakta mioi punsida yeknama manba hekla tawanate through thick and thin we have to stand, we have to maintain the past traditions of the forefathers.
Madukama stay no principle no harabadi to uphold the integrity and unity of the state of Manipur. Amarumda Longpi Area Chief Association Numbana Suhandakta Deputy Chief Minister Oiralaba Gakangambu Opagi Thoramama Hotel Nirmala the Pangthoke Thoramaduda Reverend Sakothang Yauna Kugilu Chimbasing Saruyaki Miyamna Deputy Chief Minister da Kudor Popiduna Ikaikumna Basu Utke Gakangam na Fondoki Bada Longpi Area the Leba Kun Kaya Semgat Naba Akanming Changri Lambi Thong Tangnabi Ising Fanganana Bohonari Masida Sunatana May Fangdaba Kul Kaya Solar Laiki Kudong Chaba Piri Manipur Chakotpada District Kaya the Ladiba Manung Hanjimba Kungang Sing Chakotpachangi Haraduna Tamenung District Lambi Siem Naba Program da Hap Krehabawa from Fondoke Kunja Singna Isa Isagi Kul Sing Tadotuna Nungai Gadaba Mapam Sing the Chatuna Laiba Asina Chakot Maike da Tinta Hanbagi Machak Ama Oire Fondoke. Hadari was scheme program and say Mafam Natam Sana, I could implement Toribra, Todabra, Hybado, I could say monitor Toraga, I could see means Sakana, monitoring Shin Laga, Shake Toba, Nigomsi, I could Aina. Hadari of Shim Sikaya Sure, I consider was it part of the achievement Galigra, Hybse Punama, Mrs. Assist. Manipur high education bo quality lane ba madi hena improvement lehelo high badabi kaya matam kaya ge mamang dagi coordination committee of colleges student union amadi desamna Manipur Sarkar da takna duna lakpa adu thabak oina pangthokna na bangasi memorandum ama chief minister da pisan kre Mayuri Singh duchingba kaya yauna DM college dagi chief minister Banglo tamna khongchara masat ke tongan badabi sing yawa play card kaya su khongchara adu da sizina ke khongchara adu Nupilal complex europada police na thatuna thamke tungda desamgi president WM Slaudin yauna committee gi luching bakharana chief minister da memorandum pisan khari khongchada sigi matang da desamgi secretary general A Thotoina sarkar na Mahiroi Singh gi apamba pidrabadi makhata ba khongjang chatharap yai phongdokhe adong asi bawo da government gi side ke positive oi response amta pibiraktam na marom amona akoina hairiba memorandum si pisan basang mani ado si bawo da government side ke akoina roi boina pisan basasari ba memorandum pisan basari ba memorandum si bawo da response positive oi response piraktra gadi akoi sa ta kunai interest amadi mahiroi kunai interest da akoina tongan ba khongjang mayam changjalani haibo phomsima bid me agi thongda tamchari Hauzik tamneba education system asigi mathata thinking and reasoning gi wafam ase hapjin ba mathau tare haina Manipur University gi anthropology department ke professor W Nabakumar na phondokre ngasi English ngani tarani thoi tarahumdoi gi nauna khalaba college amadi higher secondary school singi students union gi mil sing opagi thoromda wafam ase mahana phondokhi bani desamna sinduna DM college of commerce ta pangthok ba thorom aduda desam gi president Islauddin college asigi principal Dr Brajakumar amadi Kangla Pau gi chief editor P Ibo Chobu Susaruk Yake P Ibo Chobuna Mahiroi Singh Luchingba Oirabadi Mahiroi Singh Yafanaba Amadi quality education Puragna Bohana Batai Fondoke W Nabakumar na Kunai Asi Aruba Fibam Amadalaire Kunai Asi Fagana Bohana Badai Isagi Tofum Topa Todang Kari Logadagi Habagi Mahuta Asoiba Adudagi Matau Karamna Nantokadagi Hyberomda Jangsin Naragli Masi Kwaidagi Labak Tibani Oza Mahiroi Amadi education Gamari Lenabasina Matau Pazana Toba Tarkar Oi Fondoke Oyi Lairiba Apikpal Labdam Sida Tokliba Wakalon Mayamse, Auriba Tondo Wato Mayamse, Masiki Mami do Pongo. Madhya Pradesh ki Indore dagi Kakchung Wairipung Pareng dagi Maitei Nupi Loba Nitin Masi Tha Asigi Kunmari dagi Mafum Khangdana Lariba Asi Hayeng Fawi Manung da Thadok Trabadi December Anida General Strike Koragani Hairi Thaudo Asiga Mari Lenana Semkiba JSina ngasi memorandum ama Chief Minister da Pisin Kre Nitin Bo Asu Engam Yaudana Fangan Binaba Taksinli Tha asigi tangkuma thoidagi hona tourism industry amadi art and culture department ka khusamnaduna Imphal gi hata kangjebung da chathariba Manipur Sangai festival da yu lamba stall tara manga excise department na fagalaga fine tian kre fagalaba polam sing ngasi paumi singi mamang da puthoki excise ke assistant commissioner ke Joy Kumar na phondokibada festival asigi yenglaga stall humfu humdoi dagi